Kuki pumnamak yeknaba oina lawde lo kaina naronda haijilaklibba mitopsing khandoklaga lamdam asigi taseng ba yellow furupsing punna hingminasi haibani haina Arambai Tengolgi Luchingpural Korongwan Kumana Fungdurakle. Wafam asi Kurai Sajor Laikaida leiba Ima Laikurembi Sanglenda Pangthokpa Thauram ama yauba lakpada mahakna fongdokibane. Hauzik lamdam asida oiriba pibam asigi matangda paumishingna hangba wahang amagi pakum piraduna mahakna makha tana hai. Iramdam asigidamak leibak miyamna honaduna lakle. Arambai Tengol nasu leibakidamak angamba thakta honare. Arambai Tengol khaknachana political party CSO amade lanai miyoi masa masagi angamba thakta leibakidamak honare. Masida pendaba ama leiribade miyamgi mihutsingi marakta wakhalon tinadabagi fibam ama leiriba asine. Miyamgi mihutsingna masa masagi napal tungoinana thamlaga reipa iramdam asi kannaba puna honabiyo haina mahakna fongdokhe. Mahakna makha tana hai Iramdam Manipur kannaba Arambai Tengol matam pumnamakta sem saduna lei. Karigumba leibaki pangthoktaba yadaba tanja laklabade thawai fawba thadokuna ireipakidamak lepkane. Nakal amaromda lo kaina naronda changsilakriba mitopsingna aikhoigi demography amadi drugki akanba safu ama pirakle. Hairibasing asi lakshingi hairabade base year ama thamlaga NRC natraga masiga manaba thokshil ama chathaduna mitopsing khandokku mathau tai. Narondagi changsilakba mitopsing Kanglon chumna khandoklaga taseng balamdam asigi yellow furup sing khandoklaga punna hingminaba haibase aikhoigi apambani masi natana atopa solution leiroi haina mang makha takhi aina hajening madi ai handai sum hajer lai ai umang na su ai me amale baksigi angamba haitaren ko Arambai mai kai ko angamba khona la Arambai haibelite ama haibelite sidi political gi view do egera political gi kanguna sanction biba CSO gi suma angamba individual lo so masagi so angamba di loi honari dina lebak sigi dongta ona honari sida koina kitang nuwa jada ba har gadi asi political gi lebiri ba khoi gi dum mayam gi mihut ne lebiri ba mayam sina fajana amtang ai ma gi ego haitare ego si tungda thambiraga ma gi personal matter ma gi personal gi oba thabak si tungda thambiraga lebak sina mang tharaga amtang party political party ki kai amta yaudabida lebak sidang amtang focus to minara kanda lebak se kal matung da moi ko na vote tawna ba moi gi political gi oiba amana ama hunna bangang na bodo ko na tawbiyo hana lebak sidang kanna badi myam suware khojuware puno waminare hari bo moi masam suloi wari ne ana puno makse kanna ba rom da hana sangsan biyu sidang ne hajeni se atopa akhoi gi oiba sem sabadi khoi de dum be prepared I don't khoi leis adum sem saga lei khoi Arambai gi di ano khoi karigumba ma khudak ta kai gom la so khoi khudak ta dum response bi ni adum leba ki ing na le khoi dum lei ni leba ki kai gumba si orga di khoi thok te yadre si orga di khoi thawai tha nei ma leba ki dum ta kai gumba kha taw de yadre ha ga di khoi dum tholakane leba masa moina sidang ni ai hajani mu Kuki punamak po khoi na yengna budong na khande akhoi na haijaning madi lebak sin ma lebanina demographic imbalance thole iba mayama drugs ki kai gi illegal immigrants ma am laiba mayam ji khoi mafam cha NRC ni khangde na taga madu mana ba any module ni khangde mana ba ma tawbira kanda khoi base year ma thambira kanda madu dai da naro nei sanga yo mayam ji khanto kana phajana punna lemina budune khoi na pamisi madai da hana ari ba lei ba Kuki madai da la ari da la kuina lejara ba mayam sum lejesano akhoi na pamani NRC do tawraga phajana people of Manipur habado madai da phajana decide to mina ga lemina se natana ngarang nan changjal ko mayam amani naro ne sang ko mayam loi khange na demographic imbalance thoi se mayam loi na data da leba poni si de khoina heta semjan sajan ma ya bna te ado madu mayam du phajana na khai seng na khoina beser ma karop thamaganda madai da phajana khanto kanda madu da lehoba jingdo khoi people of Manipur han decide to minar kanda khoi punna himina si habdu ani aina thamjani se sinatana khoi solution leiroi natana lan tawre ngale ga to aji adi tongna ro yare saunare pharo yare du yaro kuina saloi ngaki di namjan gi yai tawdu madu kuina saloi maram di kai no da lebak sigi lehau gi oiba lebak sigi puari gi oiba khangdaba ngaro na sang ko mayam leire